Hi ma'am ke phom dam Rita blog na video no bapuduna laksare Manipur da thokliba thodok adogi akhoi Hingla gi ima ipan singna church da relief chatpagi video ni haba relief to id chatpa ngamdre masangam da banina adogi aigi imanaba sing ma'am chatli khama moina video jingaga thabirak pani Manipur da thokliba thodok adogi akhoi su yam nuaite paisa su akhoi mateng pangi ma'am akhoi khulgi mi singna paisa khainaraga angamba jungkokki khutingi chatla paisa khai adogi video te semhaudre haidi video semba jung khara ikai khamba mi mamang la thoga video semba dona video do semhaudre paisa khai bagi angamba jungkokki cham khangde chani khangde lising khangde lising tara khangde angamba hapaga khosu mateng pangkhre adugi yam ai wangang ba heite sogi balang hiba kya yaw sung hakpiu video. Lami ki oiramda parengani na tapio side yelo muthai je bagi traffic pass karna mate de gari sabna tapio aduga laki ba lembi ebe china singa maskin mista lami da na mista la ko kongwa mani ne tabi da ba mayam ja ku tabla de moment se koi tatabi ba mu bhan ba aduga legi ko kaga kasar kole staraga anapurna ga taraga SPO office mangoy na apagi barbo chalaga disho bi chalaga bena memona mission geda bane hai ba lami chak basda Kata ko lesson chapter sta ki apagi tali ba misi kana serel se asida akai se kuma ba sila ka jaw ko jay bagi dang section nam changi volunteers na mari kuna pala ba na sa ko pa to bagi de ka pa ba ko bi ga ai bi aduga aduna da mangda amyagi banner leguri aduga de maka taw banner sing maka taw maninda sum tapyo ko pai ध्यान जते नहीं तरगा खंगदे misi na koi ba koi sino siyo me amse asi sarkar na de vaccine na ba koi vaccine adugo kare na bu ba ni vaccine ba kune ani professional media ai mamang de kuna no ko ke ba adegi yu ka to bi gano sino sino balang sa do ko sa ngi gano na tapio kana ba ira ada koi mamang da jangan ada jangan ko ba Horo pari imshi
বিষ্ণুপ্রিয়াও আছে খাইছে তারা